ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯐ꯭ꯂꯥꯠꯁꯦ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯨꯃꯥꯡ ꯌꯧꯁꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯁꯦ ꯉꯔꯥꯡꯗꯤ ꯍꯥꯏꯗꯤ ꯆꯪꯉꯒꯁꯨ ꯁꯤ ꯌꯧꯔꯝꯗꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯌꯦꯅꯈꯥꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯨꯝꯃꯦꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒꯁꯦ ꯂꯣꯏꯅ ꯄꯥꯊꯈꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒꯁꯦ ꯂꯣꯏꯅ ꯄꯥꯊꯔꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯏꯁꯤꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯍꯦꯜꯂꯦ ꯉꯔꯥꯡꯗꯤ ꯅꯣꯡꯁꯦ ꯅꯨꯡꯗꯥꯡꯕꯨꯗꯤ ꯇꯥꯗ꯭ꯔꯒꯁꯨ ꯏꯁꯤꯡꯁꯤꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯁꯦ ꯂꯣꯏꯅ ꯊꯨꯝꯅ ꯂꯣꯏꯔꯦ ꯁꯨꯝ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯧꯁꯜꯂꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯆꯪꯉꯛꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯤ ꯃꯈꯣꯟꯁꯦ ꯀꯟꯅ ꯆꯪꯉꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯍꯣꯏꯒꯤ ꯃꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯁꯜꯂꯦ ꯑꯁꯣꯟ ꯁꯨꯃꯥꯡꯗꯤ ꯃꯌꯥꯝ ꯂꯨꯞꯈꯔꯦ ꯍꯧꯖꯤꯛ ꯁꯤ ꯁꯨꯃꯥꯡꯁꯦ ꯑꯃꯨꯛ ꯂꯨꯞꯇꯒꯤ ꯏꯁꯤꯡꯁꯦ ꯁꯨꯝ ꯇꯧꯅ ꯀꯟꯈꯠꯂꯛꯏ ꯃꯌꯥꯝ ꯑꯁ ꯑꯁꯣꯝꯗꯗꯤ ꯌꯨꯝ ꯃꯅꯨꯡ ꯆꯪꯈꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯣꯡ ꯀꯛꯀꯤ ꯃꯣꯏ ꯃꯌꯨꯝꯗꯤ ꯆꯪꯈꯔꯦ ꯃꯌꯥꯝ ꯂꯝꯕꯦꯟꯒꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯇꯥꯅꯤ ꯍꯟꯗꯛꯀꯤ ꯏꯁꯤꯡꯁꯦ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯂꯣꯏꯔꯤꯁꯦ ꯉꯔꯥꯡꯁꯨ ꯌꯥꯝꯅ ꯌꯧꯔꯝꯄꯣꯠ ꯅꯠꯇꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯝꯅꯃꯛ ꯊꯨꯝꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯤ ꯃꯌꯥꯝ ꯑꯇꯩꯗꯤ ꯁꯣꯝꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯨꯝꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯁ ꯏꯁꯤꯡꯅ ꯐꯣꯔꯁ ꯀꯟꯅ ꯃꯌꯥꯝ ꯏꯁꯤꯡꯒꯤ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝꯅ ꯏꯁꯤꯡ ꯐꯣꯔꯁꯁꯦ ꯀꯟꯅ ꯆꯪꯉꯤ ꯑꯇꯩꯁꯨ ꯆꯪꯉꯛꯈꯤꯗꯣꯔꯤ ꯑꯁ ꯂꯣꯏꯔꯦ ꯃꯌꯥꯝꯁꯦ ꯑꯇꯩꯁꯨ ꯆꯪꯉꯛꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯇꯩꯁꯨ ꯍꯥꯏꯖꯤꯜꯂꯩ ꯇꯨꯔꯦꯟꯂꯣꯝꯗꯒꯤꯅꯤ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯏꯁꯤꯡꯁꯦ ꯀꯟꯈꯠꯂꯛꯏ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯁꯦ ꯂꯣꯏꯅ ꯊꯨꯝꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯥꯠꯁꯦ ꯑꯩꯈꯣꯏ ꯖꯦꯅꯝ ꯄꯥꯝꯕꯤꯒ ꯂꯣꯏ ꯄꯨ ꯆꯠꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯖꯦꯅꯝ ꯄꯥꯝꯕꯤꯁꯦ ꯊꯥꯡꯒꯠꯍꯧꯒꯗꯝꯃꯤ ꯇꯥꯎꯔꯣꯏꯗ꯭ꯔꯅꯦ ꯐꯖꯅ ꯉꯔꯥꯡ ꯀꯔꯤꯝ ꯇꯧꯔꯝꯗꯦ ꯁꯣꯅꯥꯀꯟꯗꯇꯅꯤꯅ ꯁꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯀꯟꯈꯠꯂꯝꯃꯦ ꯐꯥꯒꯤ ꯇꯧ ꯌꯥꯗꯦ ꯏꯁꯤꯡꯒꯤ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯏꯁꯤꯡꯁꯦ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯦ ꯃꯌꯥꯝ